ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯄꯨꯟꯁꯤꯗ ꯑꯄꯤꯛ ꯑꯄꯤꯛꯄ ꯊꯕꯛꯇ ꯄꯟꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯃꯔꯨꯑꯣꯏꯗꯕ ꯊꯕꯛꯇꯁꯨ ꯄꯟꯗꯨꯅ ꯂꯩ꯫ ꯆꯌꯦꯠꯅꯕ ꯋꯥꯈꯜꯒꯤ, ꯑꯀꯤꯕ ꯋꯥꯈꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯅ ꯇꯟꯗꯨꯅ ꯂꯩ, ꯋꯥꯈꯜ ꯃꯈꯜ ꯃꯈꯜ ꯈꯟꯗꯨꯅ ꯂꯩ, ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯏ꯫ ꯉꯁꯤꯒꯤ ꯆꯌꯦꯠꯅꯕꯅ ꯊꯜꯂꯕ ꯃꯇꯝꯁꯤꯗ ꯇꯧꯒꯗꯕꯅ ꯀꯔꯤꯅꯣ, ꯇꯧꯔꯣꯏꯗꯕꯅ ꯀꯔꯤꯅꯣ, ꯇꯧꯒꯗꯕꯗꯨ ꯇꯧꯗꯗꯨꯅ ꯇꯧꯔꯣꯏꯗꯕꯗꯨ ꯇꯧꯕ ꯍꯩꯅꯕꯤꯅ ꯑꯩꯈꯣꯏꯕꯨ ꯂꯝꯕꯤꯁꯤꯗ ꯅꯨꯡꯇꯤꯒꯤ ꯆꯤꯡꯊꯔꯤ, ꯋꯥꯈꯜꯕꯨ ꯁꯣꯟꯊꯍꯜꯂꯤ, ꯄꯥꯡꯒꯜꯕꯨ ꯁꯣꯟꯊꯍꯜꯂꯤ꯫ ꯑꯩꯅꯁꯨ ꯈꯪꯕ ꯉꯝꯈꯤꯗꯦ ꯄꯨꯟꯁꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ꯫ ꯋꯥꯈꯜꯅ ꯑꯃ ꯍꯥꯏ, ꯇꯧꯕꯅ ꯑꯃ ꯇꯧꯏ꯫ ꯅꯨꯡꯇꯤꯒꯤ ꯇꯨꯝꯂꯝꯗꯥꯏꯗ ꯐꯣꯟ ꯁꯤꯖꯤꯟꯅꯕ ꯐꯠꯇꯦꯗꯤ ꯍꯥꯏ, ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩ ꯏꯁꯥꯃꯛꯅ ꯏꯁꯥꯃꯛꯇ ꯍꯥꯏꯖꯕꯅꯤ꯫ ꯑꯩ ꯈꯪꯉꯤ ꯇꯨꯝꯂꯝꯗꯥꯏꯗ ꯐꯣꯟ ꯁꯤꯖꯤꯟꯅꯕ ꯐꯠꯇꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯐꯣꯟ ꯁꯤꯖꯤꯟꯅꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯔꯝꯗꯤ ꯑꯩꯅ ꯐꯣꯟ ꯁꯤꯖꯤꯟꯅꯔꯣꯏ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯐꯠꯇꯕ ꯋꯥꯈꯜꯅ ꯑꯐꯕ ꯋꯥꯈꯜꯕꯨ ꯅꯝꯍꯠꯈꯤꯕꯅ ꯑꯩꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯄꯁꯨ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯤ ꯑꯃꯗ ꯑꯐꯕ ꯋꯥꯈꯜ ꯑꯃꯗꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯅꯤꯒꯤ ꯁꯥꯏꯑꯣꯟ ꯆꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯐꯣꯟꯇꯁꯨ ꯅꯠꯇꯅ ꯐꯠꯇꯕ ꯍꯩꯅꯕꯤꯕꯨ ꯅꯝꯊꯕ ꯉꯝꯅꯕ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯇꯥꯔꯒ ꯏꯁꯥꯃꯛꯄꯨ ꯑꯀꯟꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪꯗꯒꯤ ꯅꯧꯅ ꯂꯥꯛꯄ ꯕꯨද්ධꯒꯤ ꯁꯥꯇ꯭ꯔ ꯑꯃꯅ ꯕꯨদ্ধꯗ ꯍꯪꯉꯤ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯋꯥꯕ ꯊꯕꯛ ꯀꯔꯤꯅꯣ? ꯕꯨদ্ধꯅ ꯍꯥꯏ, ꯃꯤꯑꯣꯏꯕꯒꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯋꯥꯕ ꯊꯕꯛ ꯏꯇꯣꯝꯇ ꯂꯩꯕꯗꯅꯤ꯫ ꯁꯥꯇ꯭ꯔꯅ ꯕꯨদ্ধꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯌꯥꯝꯅ ꯂꯥꯏꯅ ꯍꯪꯂꯛꯏ꯫ ꯁꯥꯇ꯭ꯔꯅ ꯍꯥꯏ, ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯀꯔꯤꯒꯤ ꯂꯨꯔꯤꯕꯅꯣ? ꯁꯤꯗꯤ ꯃꯤ ꯄꯨꯝꯕꯅ ꯂꯥꯏꯅ ꯉꯝꯒꯅꯤ꯫ ꯕꯨদ্ধꯅ ꯅꯣꯛꯐꯦꯠꯂꯞ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯏꯇꯣꯝꯇ ꯂꯩꯕ ꯂꯥꯏꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯅꯊꯣꯝꯇ ꯁꯨꯔꯨꯡ ꯑꯃꯗ ꯅꯨꯃꯤꯠ 30ꯈꯛ ꯂꯩꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ? ꯅꯪꯅ ꯃꯄꯥꯜꯒꯤ ꯑꯣꯏꯕ ꯀꯅꯥ ꯑꯃꯒ ꯐꯪꯅꯔꯣꯏꯗꯕꯅꯤ, ꯅꯪꯅ ꯀꯅꯥ ꯑꯃꯒ ꯋꯥꯔꯤ ꯁꯨꯅꯔꯣꯏꯗꯕꯅꯤ, ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯣꯏꯗꯕꯅꯤ, ꯁꯨꯞꯅꯇꯒꯤ ꯋꯥ ꯉꯥꯡꯗꯅ ꯂꯦꯡꯗꯅ ꯐꯝꯒꯗꯕꯅꯤ꯫ ꯁꯤ ꯅꯪꯅ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ? ꯁꯥꯇ꯭ꯔꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ, ꯑꯩ ꯁꯤꯗꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ? ꯕꯨদ্ধꯅ ꯏꯪ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯅꯪꯅ ꯐꯪꯒꯗꯕꯗꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯔꯒ ꯅꯪꯅ ꯅꯁꯥꯃꯛꯅ ꯈꯪꯒꯅꯤ, ꯐꯪꯒꯅꯤ꯫ ꯕꯨদ্ধꯅ ꯁꯥꯇ꯭ꯔꯗ ꯍꯪꯉꯤ, ꯅꯪꯅ ꯏꯇꯣꯝꯇ ꯂꯩꯕꯕꯨ ꯂꯥꯏꯔꯕꯗꯤ ꯏꯇꯣꯝꯇ ꯂꯩꯕꯗ ꯆꯤꯡꯅꯕ ꯄꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯥꯇ꯭ꯔ ꯁꯦꯝ ꯁꯥꯔꯝꯃꯤ, ꯃꯍꯥꯛꯅ ꯊꯧꯔꯝꯁꯤ ꯇꯧꯒꯅꯤ ꯍꯥꯏꯔꯦ꯫ ꯕꯨদ্ধꯅ ꯎꯃꯪꯒꯤ ꯆꯤꯡ ꯑꯃꯗ ꯂꯩꯕ ꯁꯨꯔꯨꯡ ꯑꯃꯗ ꯁꯥꯇ꯭ꯔꯕꯨ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯕꯨদ্ধꯅ ꯅꯨꯃꯤꯠ 30ꯅꯤꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯈꯨꯗꯤꯡꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯕꯨদ্ধꯅ ꯍꯥꯏ, ꯁꯨꯔꯨꯡꯒꯤ ꯊꯣꯡꯗ ꯇꯂꯥ ꯂꯣꯟꯗꯦ, ꯅꯪꯅ ꯉꯝꯃꯔꯣꯏ ꯈꯜꯂꯛꯄ ꯃꯇꯝꯗ ꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯊꯣꯛꯂꯛꯄ ꯌꯥꯒꯅꯤ, ꯅꯉꯣꯟꯗ ꯀꯅꯥꯅꯁꯨ ꯑꯌꯦꯠꯄ ꯄꯤꯔꯣꯏ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯕꯨদ্ধ ꯁꯨꯔꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯁꯥꯇ꯭ꯔ ꯅꯨꯄꯥ ꯃꯆꯥꯗꯨ ꯁꯨꯔꯨꯡꯗ ꯃꯇꯣꯝꯇ ꯂꯩꯍꯧꯔꯦ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯌꯥꯝꯅ ꯂꯥꯏꯅ ꯂꯦꯟꯈꯤ꯫ ꯃꯍꯥꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ, ꯀꯔꯤꯁꯨ ꯊꯕꯛ ꯇꯧꯗꯅ ꯐꯝꯗꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯍꯩꯅꯕꯤ ꯁꯦꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯥꯃꯛꯇ ꯈꯜꯂꯝꯃꯤ, ꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠ ꯍꯥꯏꯐꯝ ꯈꯪꯗꯕ ꯋꯥꯈꯜꯒꯤ ꯏꯊꯤꯜ ꯑꯃꯅ ꯏꯊꯛ ꯀꯥꯈꯠꯂꯛꯄꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯃꯄꯥꯜꯒꯤ ꯇꯥꯏꯕꯪꯒꯤ ꯃꯔꯝꯗ ꯈꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, ꯁꯨꯔꯨꯡꯒꯤ ꯃꯄꯥꯜꯗ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯃꯍꯥꯛ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯂꯥꯛꯇꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯩꯕ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯇꯣꯝꯇ ꯂꯩꯕꯅ ꯃꯍꯥꯛꯄꯨ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯤꯕ ꯍꯧꯔꯛꯏ꯫ ꯃꯇꯣꯝꯇ ꯂꯩꯕꯅ ꯃꯍꯥꯛꯄꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯅꯕ ꯍꯥꯏꯕꯒ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯧꯈꯤꯕ ꯃꯇꯝꯒꯤ ꯋꯥꯁꯤꯡ, ꯑꯀꯤꯕ, ꯑꯄꯥꯝꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯋꯥꯍꯪꯒꯤ ꯏꯊꯛ ꯀꯥꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯋꯥꯠꯄ, ꯑꯇꯣꯞꯄꯅ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯣꯏꯔꯛꯄꯗ ꯃꯍꯥꯛꯅ ꯁꯨꯔꯨꯡꯗ ꯃꯇꯣꯝꯇ ꯂꯩꯕ ꯉꯝꯗꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨ ꯕꯨদ্ধꯒꯤ ꯅꯥꯛꯇ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯕꯨদ্ধꯅ ꯑꯏꯪꯕ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯕꯨদ্ধꯅ ꯅꯥꯛꯇ ꯀꯧꯁꯤꯜꯂꯤ꯫ ꯕꯨদ্ধꯅ ꯍꯥꯏ, ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ, ꯅꯪꯅ ꯅꯨꯃꯤꯠ 30ꯅꯤ ꯂꯩꯕꯒꯤ ꯋꯥꯔꯦꯞ ꯂꯦꯞꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯨꯃꯤꯠ 3 ꯈꯛꯇ ꯑꯣꯏꯕꯗ ꯍꯜꯂꯛꯂꯦ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯏꯀꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯕꯨদ্ধꯒꯤ ꯃꯥꯡꯗ ꯀꯣꯛ ꯅꯣꯟꯊꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯥꯏ, ꯑꯩ ꯀꯔꯤ ꯇꯧꯈꯤꯕ ꯀꯔꯤꯁꯨ ꯈꯪꯗꯦ, ꯑꯩꯅ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯩꯒꯤ ꯋꯥꯈꯜ ꯃꯇꯝ ꯄꯨꯝꯕꯗ ꯂꯝꯖꯦꯜ ꯆꯦꯟꯈꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃ ꯐꯪꯈꯤꯗꯦ꯫ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯄꯥꯟꯗ ꯆꯤꯡꯕꯒꯨꯝ ꯐꯥꯎꯈꯤ꯫ ꯑꯩꯅ ꯏꯇꯣꯝꯇ ꯂꯩꯕꯕꯨ ꯉꯥꯛꯇꯨꯅ ꯊꯝꯕ ꯉꯝꯈꯤꯗꯦ꯫ ꯂꯣꯏꯅꯅ ꯑꯩꯅ ꯑꯆꯤꯛꯄ ꯃꯐꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯄꯥꯜꯒꯤ ꯇꯥꯏꯕꯪꯗ ꯀꯔꯤ ꯑꯣꯏꯔꯤꯕ ꯌꯥꯝꯅ ꯌꯦꯡꯅꯤꯡꯈꯤ꯫ ꯕꯨদ্ধꯅ ꯅꯨꯄꯥ ꯃꯆꯥꯗ ꯈꯨꯠ ꯃꯔꯦꯡꯕꯥꯟꯗ ꯊꯝꯂꯒ ꯍꯥꯏ, ꯅꯪꯕꯨ ꯃꯄꯥꯜꯗ ꯃꯇꯝ ꯄꯨꯝꯕꯗ ꯆꯤꯡꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯪꯒꯤ ꯋꯥꯈꯜꯅꯅꯤ꯫ ꯋꯥꯈꯜꯅ ꯃꯇꯣꯝꯇ ꯂꯩꯕ ꯄꯥꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯄꯥꯜꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯊꯤꯗꯨꯅ ꯂꯩ, ꯋꯥꯈꯜꯕꯨ ꯆꯔꯥꯡꯅꯍꯟꯕ, ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ꯫ ꯃꯍꯥꯛꯅ ꯁꯤꯒꯨꯝꯕꯁꯤ ꯑꯃꯠꯇ ꯐꯪꯂꯛꯇꯕ ꯃꯇꯝꯗ ꯃꯁꯥꯃꯛꯇ ꯋꯥꯈꯜ ꯃꯈꯜ ꯃꯈꯜ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯍꯧꯔꯛꯏ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯇꯣꯞꯄꯒ ꯆꯥꯡ ꯇꯧꯅꯕ, ꯈꯠꯅ ꯆꯩꯅꯕ, ꯂꯥꯡꯕ, ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯗꯕ, ꯃꯌꯥꯝꯁꯤ ꯂꯩꯔꯛꯇꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯃꯛꯄꯨ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇꯦ, ꯁꯦꯟꯅꯗꯨꯅ ꯊꯝꯕ ꯉꯝꯂꯛꯇꯦ꯫ ꯃꯌꯥꯝꯁꯤꯅ ꯃꯍꯥꯛꯄꯨ ꯈꯜꯍꯜꯂꯤ, ꯃꯌꯥꯝꯁꯤꯅ ꯃꯍꯥꯛꯄꯨ ꯀꯤꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯑꯄꯥꯝꯕ ꯃꯐꯝꯗ ꯆꯠꯅꯕ ꯅꯪꯕꯨ ꯏꯟꯁꯤꯜꯂꯤ꯫ ꯁꯤꯃꯛ ꯅꯪꯅ ꯇꯧꯔꯤꯕꯅꯤ꯫ ꯁꯥꯇ꯭ꯔ ꯅꯨꯄꯥꯗꯨꯅ
बुद्धना हाइबा तारगा हाय बुद्धना हाइबा यामना चुम्मी मालेम द पुनमक्तगी अचौबा थबक इथोमदा लैबदनी बुद्धना मोमोन मिनोक अमगा लोइनना हाय नंगना हुजिक मालेम गी पुनमक्तगी अवाबा थबक मसक खंगले नंग हुजिक मालेम द पुनमक्तगी अलायबा थबक खंगिंबा पामरा हंगई नुपा मचादुना खंगिंबा पोगलम्मी नुपा मचादुना हाय होय बुद्धा आई अदुमक हंगे खलमबनी अदुबु हंगबगी खुदोंग चाबा फंगखिदे बुद्धना करिगुंबा थाजदबा वहाय अमा हायई पुनमक्तगी अलायबा थबकसु इथोमदा लैबदनी छात्रगी माइथोंग चाममनबा अमगा लोइनना उरमनी अदुगा हायरई बुद्धा आई तसेंगना करिनो खंगबा ngamdre इथोमदा लैबना पुनमक्तगी अवाबसु पुनमक्तगी नुंगाइबसु करमना ओइबा यागदोरिबनो बुद्धना नुपादुदा संदोना हाय मरमदी इथोमदा लैबा अखोयगी पोगलकपदगी यावरकपा पांगलने सिमक अखोयगी अमता ngairaba असेंबा पुंसिगी मसक ताखली अखोय मांगोंदगी लाखिबनी अदुगा हनखिबसु मांगोंदा हनखिगदबनी अखोय वाखलना लोइबा नाइदबा अपांबा कना अमगा थादोंनबा ngamdaba मयामसिना नंगबु लांग अमदा येचिनदुना थम्मी मतम पुंबदा अतोप पोट थबक्तगी वा लेथोकपा मतम पुंबदा चयेनबा वाखल नंगना नथोंदा ngaइबु तानबगी मथौ तादे सुबनतगी नंगना माकी मफमदा हंजिनबगी मरु ओय मरमसिना तसेंगना सी पुनमक्तगी अलायबा थबकनी सी सुबनतगी नंगी नुंगदगी पोगलकपा वाखल ओयगनी वाखल सी नंगोंदा पोगलक्ति मखै नंगना सुरुंग अमदा नसामकपु थिंजिनदुना थंबा यागनी नसामकपु मखोल थोकदुना थंबा याय सी ओरबसु नंगी वाखलदी नथोंदा लेरोय मरमदी नंगी वाखल नंगी अकीबा नंगी लोइखिबा मतम लाकदबा मतम नंगा लोइनना लेगनी नुपा मचादुना बुद्धदा हंगी आई करमना अमता ओइबा वाखलबु फंगबा ngamgani वाखलना मखोल थोकदबा मतम सी नमफुदा तौबा ओइरदबनी मरमदी वाखलना मरम लेतबा वाखलबु थोकलकपगी मरम खंगबना वाखलना हुजिकी ओइबा मतमदा नुंगाइना हिंगबा तमनी नंगना नसामक्तगी चेनबा थादोक्तुना ओइरिबा खुदिंगमकपु खंगलगा मरु ओइबा दुदबु लौसिनबा तंबदगी अमता ओइबा वाखलदा होंदोई छात्रना अहानबा होनाबदा मथोंदा लैबदा माइथीरबा तुंगदा बुद्धना मागी छात्रबु तुरेल अमगी मनाक्ता पुरला चली अदुगा हाय नंगना तुरेलसिगी इचेलबु थिंगनबगीदमक पल अमा खानबा होनारबदी नंगना पलसिबु साबदा मतम कयाम कुइना चंगनी छात्रना खुमलई नते बुद्धा सी ओइथोकदबनी सी साबदा नुमित यामना चंगनी सी साबदा मतम यामना चंगनी चयोल कया चंगनी चयोल तसु नतना था कया जही कया चंगबसु याय अहानबदा पलबु खाबगीदमक करमना खागनी हाइबगी चप चाबा सेम साबा मथौ तागनी अखोयना तुरेलगी इसिंगी मरमदा खंगबा मथौ तागनी मांगना पिरकपु खुदोंग चादबा पुंबा मायोगना मथौ तागनी सिगी तुंगदा तमना तमना पलबु साबा हवतकदबनी बुद्धना मोमोन मिनोक अमगा लोइनना हाइरी नंगना हाइबा यामना चुम्मी चप मानना वाखलसु तुरेल सिगुंबनी नंगना नुमित खरनीदा तुरेल सिगी मयायदा पल अमा सेमबा यारोय नंगना तमना तमना अमदी ngaibगा लोइनना थबक सुबा हौबा मथौ तागनी तमना तमना नंगना नंगी वाखलबु ताकपी तंबी मथौ तागनी छात्रना बुद्धना हाइबसिंग अचुंबनी खलम्मी छात्रना हाय बुद्धा आई इसामकबु होंदोकपगी सेम साबा हौरगनी वाखलगी इचेलबु थिंगबगीदमक तबना तमना अदुबु सोयदना इचेलबु थिंगबा ngambagi वाखलगी पल अमा सेमगनी नुमितुदगी मांगना वाखलगी मरमदा थबक तौबा हौरम्मी मांगना अपिकपदगी हौई अपांबसिंगबु थिंगबगीदमक अचंबा लंबी थबक अमदा लेंगदना लेबगी मथोमदा लेबगी करिगुंबा थबक खरगीदमक मांगना मसामुकबु कथोकपदा माय पाकपा ngamखी कयारक हन्ना मांगना माइथीखी अदुबु माइथीबा खुदिंग मांगना ममाय लेदुना चेनखिदे कयारक हन्ना मांगना हुगतखी माकी वाखल नोंगमा नोंगमागी पांगल हाबलम्मी माकी नुंगी ओइबा पांगल हेनगलम्मी अपिकपा पुंसिगी अवा नुंगाइबु कथोकपगी हैनबीना पुंसिदा अचौबा पांडमबु फंगबगी पांगल सेमलम्मी असुमना छात्र नुपा मचा अदुना नुमित खरा मतुंगदा मांगना लैबा ngamखिदबा सुरुंगी मनुंगदा चत्तुना लैबगी वारेप लेपलम्मी बुद्धदगी याइफा थौजाल लौदुना मांगना सुरुंगदा लागलम्मी सुबना नुमित अहुमतगी नते माक मपुंग फाना नुमित कुंथ्रानी लैबगी लागलम्मी मतम खरा लैरगा छात्रना हालक्तबदा बुद्धना छात्रगिदमक कीबा फाउदुना सुरुंगदा लागलम्मी बुद्ध सुरुंगदा लागलम्मी बुद्धना सुरुंग यौरगा छात्र नुंग अमगी मथक्ता चुमना वाखल अमता ओइबगी मोवंगदा ममित उसिंदुना फंबा उरम्मी यामना चिकना यामना तमना छात्रना फंबा उरम्मी नुपा मचादुना बुद्धबु उबदा फमलंबदगी हौगलम्मी मकोंग नोंथादुना बुद्धदा खुरमलगा मोमोन मिनोक अमगा लोइनना बुद्धदा हाइरी बुद्धना इथोमदा लैबा यामना लुबा नते हाइबा यामना चुम्मी सी पुनमक्तगी अलायबा पोटनी मरमदी सी अखोय मियोइबगी असेंगबा चाखोटपनी सी अखोयगी असेंगबा मसकबु पुथोई नुमित कुंथ्रानी मपुंग फाना सुरुंगदा लैरबा तुंगदा नुपा मचादु मपालगी ताइबंगदा अमुक थोरकलम्मी करिगुंबा अमा थाजबा अमा ओइरंबदगी मांगना करिगुंबा अमा पुंसिदा खंगलम्मी
ꯍꯧꯖꯤꯛ ꯋꯥꯔꯤꯁꯤꯗꯒꯤ ꯏꯊꯣꯝꯇ ꯑꯣꯏꯕꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ? ꯏꯊꯣꯝꯇ ꯑꯣꯏꯕꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯏꯪ ꯆꯤꯛꯄꯕꯨ ꯈꯪꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯑꯆꯨꯝꯕ ꯈꯪꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯃꯥꯂꯦꯝꯒꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯆꯌꯦꯠꯅꯕꯗꯒꯤ ꯂꯥꯞꯅ ꯊꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯄꯨꯟꯁꯤꯗ ꯑꯄꯤꯛ ꯑꯄꯤꯛꯄ ꯊꯕꯛꯇ ꯄꯟꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯃꯔꯨ ꯑꯣꯏꯗꯕ ꯊꯕꯛꯇꯁꯨ ꯄꯟꯗꯨꯅ ꯂꯩ꯫ ꯆꯌꯦꯠꯅꯕ ꯋꯥꯈꯜꯒꯤ, ꯑꯀꯤꯕ ꯋꯥꯈꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯅ ꯇꯟꯗꯨꯅ ꯂꯩ꯫ ꯋꯥꯈꯜ ꯃꯈꯜ ꯃꯈꯜ ꯈꯟꯗꯨꯅ ꯂꯩ꯫ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯏ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯅꯪꯒꯤ ꯐꯠꯇꯕ ꯋꯥꯈꯜꯕꯨ ꯅꯝꯊꯍꯟꯕ ꯉꯝꯂꯕ꯭ꯔꯥ? ꯀꯔꯝꯅ ꯉꯝꯂꯤꯕꯅꯣ? ꯅꯪꯅ ꯋꯥꯈꯜꯕꯨ ꯁꯤꯖꯤꯟꯅꯕ ꯍꯩꯔꯕ꯭ꯔꯥ? ꯅꯪꯅ ꯐꯠꯇꯕꯅꯤ ꯈꯟꯕꯗꯨꯕꯨ ꯀꯅꯥ ꯑꯃꯅ ꯏꯟꯁꯤꯟꯕꯒꯨꯝ ꯐꯠꯇꯕꯗꯨꯕꯨ ꯇꯧꯕꯗꯒꯤ ꯅꯪꯅ ꯅꯁꯥꯃꯛꯄꯨ ꯀꯟꯕ ꯉꯝꯂꯕ꯭ꯔꯥ? ꯋꯥꯔꯤꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯅꯪꯅ ꯅꯪꯒꯤ ꯐꯠꯇꯕ ꯋꯥꯈꯜꯗꯒꯤ ꯅꯪꯅ ꯀꯟꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯌꯨ, ꯅꯪꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗꯒꯤ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ? ꯀꯣꯃꯦꯟꯇ ꯍꯥꯏꯔꯝꯃꯨ꯫ ꯅꯪꯅ ꯐꯠꯇꯕ ꯊꯕꯛꯇꯒꯤ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ? ꯈꯪꯗꯦ꯫ ꯈꯪꯕ ꯉꯝꯗ꯭ꯔꯒꯗꯤ ꯈꯪꯕ ꯉꯝꯗꯦ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯇꯩꯁꯨ ꯆꯦꯅꯦꯜꯁꯤꯗ ꯆꯪꯂꯒ ꯌꯦꯡꯉꯨ꯫ ꯊꯥꯒꯠꯆꯔꯤ꯫